mayambu ahanamuktada warina chunggi maikedigi ikok nona taram noksari aikhone ngasisu miyamgidamagta puduna laksari aikhona thajarakpa warida thabalei mokhong warigi aroiba tangka yausang manung matam oikibasina wari aroiba saruk ado pai khanjaramba tarbasu khajitang khudong chadaba yaukre ngasi aikhona pujarakli thabalei mokhonggi aroiba saru nahan gilo silamdagi tangka asidani masalum labi nupi asigi angang unaba matamda ising chaibigi pangal magi mahigi matengdagi angang unabada mai pakle aduga amukhana mapanda chaina khol phauduna thongan machinna taraga lehoriba lamnganu machu asigi manak tamna mana lakka matamadi lamnganu machu ase phanamna kana lenghan biyab lenghan labasu mahak karimata wakhan tarakidre asiba kam pakka oina masase adum ningaidana tarak lerami mabu khaladuna aying bi amadi mag masina thamoi sokna kapli ising chaibi magi mahigi matengna lamnganu machu ase amakhan hingana naba yamna kan honaki adabu lamnganu machu ase masaji hingana ba honab matam asida yamna wari ising chaibi kari matauno masidi amukta phawba udriba amukta phawba thoktiba matawni haduna ising chaibi thawai yamna waki yamna kan honai magi mahigi matengna lamnganu ase amukan hingalakpa ngambre yengi haduna adabu taibang kumai taibang lila losilakpada tarabra lamnganu ase ising chaibina hojik phogi onadi honabi yaba honaba matam asida mai pakpa ngamdre kanbada ngamlaktre leiriba taidi mataw asi kumai gum yenglibani aduga lamnganu asibu sairong ten paiduna kapliba makhosing adudi hojik phaba makhoi gi masada akiba tujung phawri karigidamak phawriba lamnganu asina taibang miron tholakpa wa ngangbang ngamba mataw kaya ama yaukibasida makhoini henna kibani mipaibani marupsing nahak mai paningdabra mai palba matungda harau tayam phongdokningdabra nahangna any occasion amada harau tayam phongdokpagi mohutta mikup khudingi lak amaki mapu oiduna Flashport hariba ebasida harau tayam phongdokpado nahak pamdabra Flashport hariba ebasida game tara mangagi mathakti yauri maruoina pallabada ludo speed ludo snake and ladders ship fight rummy poker housey chess and men basini chingma mayam yauri marupsing khanbiyo nahangna ludo amadi fast ludo sanaduna lak amagi mapu phawba oibi yai mase nangi harau tayam phongdoknabagi saruk amasu oiribani hairiba ebase secure oribi ebni miyoi 10 million gi mathakta ebasibu paiduna sinaribani withdraw toba matamdasu yamna line withdraw tobi khudong chapsi lei nahaki bank account na tragasu wallet ta direct transfer tobagi khudong chaba leirabe ebni aduga hena nungai jaba amasu miyamna haijaramge makhada pijaribi link asidagi masigi referral code asibu sinabiduna adomna kari kuma download tobi batarabadi sign up tobagi bonus oina lupa sani amasu phangani kari khalli kari yenglibano makhada pijariba ekhoigi description link asidagi download tobiyo aduga Flashport hariba ebase amukting sinabiyu sanabiyu aduga kamdogi habado amukting yengbiyu celebration biku khudingi pangthokpa ngamasu oibiyu hojikti mabu kannanaba mabu mateng pangnanaba honaba matam sida mafam asidi kuina lethaba yaroidori masimangna ising chaibina thorang ama sillare mahangna harami mama macha anida lamnganu ase thangnabada leibi yumamada amukta pusinnaba tawsi haduna mama macha ani se kablammadagi ising chaibina hairiba wase yarami ising chaibidi magi matai ibungo oiriba lamnganu ase pusilaka matamda manakta changde khara laptakna lepani mama macha anina lamnganu ase makhoina pamkhatuna thangnabada leibi yumamada makhoi puna lami yumasida ahal amalei ahal sisu lamnganu amasuna pusilakpasida yamna kirami aigida changbi yaroi haduna akanna wa phabu harami adabu ising chaibina phajana khurumjaduna mana wa hajabadagi ahal ase yaningde rami makhona chalakka matamda sairong ten paiba makhoising asisu matungilei adubu ising chaibina nakhoina lakpa tarbasu thongan masin leho yum masida nakhoi kana amatami ku kharadi changbi rakanu haduna haibadagi makhoising ase thongan masin puna lehorami asubna yum masigi mamangka asida lamnganu ase mama macha anina pothahalle thamlare aduga ising chaibina ka asig thongin mapand lepraga lamnganu asibu amuktang chumit khana muni jingi mani yenglibse magi mahigi pangalna amukhana lamnganu ase hingalakpra ngamri yengi haduna mani yengmuni adubu
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯂꯝ ꯉꯥꯅꯨ ꯑꯁꯤ ꯑꯁꯤꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯔꯤ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤꯗꯤ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯕꯨ ꯀꯧꯔꯨꯅꯤ, ꯀꯅꯥꯗꯕꯨ ꯍꯥꯏꯖꯔꯨꯅꯤ? ꯄꯟꯊꯕ ꯇꯧꯗꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯀꯥꯗ ꯂꯩꯍꯟꯈ꯭ꯔꯦ꯫ ꯂꯝ ꯉꯥꯅꯨ ꯑꯁꯤꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯜꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯁꯤꯗ ꯃꯥꯅ ꯂꯦꯞꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯄꯤꯔꯛꯀꯅꯨ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯝꯕ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯃꯤ ꯑꯃꯅꯤ ꯐꯥꯎꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯉꯛꯁꯨ ꯉꯛꯏ, ꯑꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯃꯈꯣꯏꯁꯨ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯊꯣꯛꯄꯤꯈꯣ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯪꯒꯣꯜ ꯑꯁꯤꯗ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯃꯥꯕꯨ ꯎꯒꯗꯕꯁꯤꯡ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯃꯪꯒꯣꯜ ꯑꯁꯤꯗ ꯈꯨꯗ ꯀꯨꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯀꯧꯖꯔꯛꯏ꯫ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯃꯇꯩ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯀꯟꯅꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯗ꯭ꯔꯤ ꯃꯥꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯧꯖꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯁꯨꯝꯅ ꯀꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛꯁꯤꯗ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯍꯥꯏꯕ ꯍꯧꯔꯛꯂꯦ, ꯅꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯥꯡꯗ ꯁꯥꯐꯣꯡꯂꯛꯂꯦ, ꯂꯦꯞꯂꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯍꯪꯂꯔꯦ, ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯔꯦ? ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯌꯥꯎꯔꯦ? ꯅꯪꯅ ꯅꯄꯥ ꯑꯩꯕꯨ ꯀꯧꯔꯛꯄꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯔꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯩ ꯏꯕꯨꯡꯉꯣ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯏꯇꯩ ꯏꯕꯨꯡꯉꯣꯁꯤ ꯂꯩꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯉꯝꯕ ꯅꯠꯇꯦ, ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯇꯣꯝꯇꯅ ꯎꯕꯅꯤ, ꯃꯥꯅ ꯈꯪꯕꯅꯤ꯫ ꯌꯦꯡꯉꯤ ꯂꯝ ꯉꯥꯅꯨꯒꯤ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯂꯔꯦ꯫ ꯂꯝ ꯉꯥꯅꯨ ꯑꯁꯤ ꯆꯩꯅꯥ ꯐꯥꯎꯕꯗ ꯍꯦꯜꯂꯕ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ꯫ ꯂꯝ ꯉꯥꯅꯨ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯅꯨ ꯑꯁꯤꯒꯤ ꯃꯁꯥꯗꯗꯤ ꯃꯥꯅ ꯆꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯖꯔꯛꯏ, ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅꯤ꯫ ꯄꯥꯡꯊꯣꯛꯀꯗꯕ ꯃꯥꯒꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯔꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯧꯁꯤꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯗ꯭ꯔꯤ, ꯄꯥꯡꯊꯣꯛꯀꯗꯕ ꯌꯥꯝꯅ ꯂꯩꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯕꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯏꯇꯩ ꯃꯍꯥꯛꯄꯨꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯔꯝꯃꯨ꯫ ꯅꯆꯥꯗ ꯄꯤꯕꯤꯔꯤꯕ ꯃꯍꯩ ꯂꯧꯁꯤꯡ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯡꯍꯟꯕꯤꯌꯨ꯫ ꯏꯇꯩ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯃꯛ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯑꯗꯨꯃꯛ ꯆꯠꯂꯒꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯖꯤꯟꯕꯤꯌꯨ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗꯣ ꯑꯃꯨꯛꯇ ꯑꯣꯏꯍꯟꯕꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯃꯥꯅ ꯊꯃꯣꯏ ꯁꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯅ ꯂꯝ ꯉꯥꯅꯨ ꯑꯁꯤꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯅꯅꯕ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯀꯣꯏꯕꯁꯤꯗ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯧꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯂꯝ ꯉꯥꯅꯨ ꯑꯁꯤꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯂꯝ ꯉꯥꯅꯨ ꯑꯁꯤ ꯃꯁꯥꯗꯨ ꯆꯩꯅꯥꯈꯣꯟ ꯐꯥꯎꯅ ꯐꯥꯎꯅ ꯂꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯍꯥꯛ ꯑꯃꯗꯤ ꯂꯝ ꯉꯥꯅꯨꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯗꯤ ꯈꯨꯗꯤꯡꯃꯛ ꯇꯥꯏꯑꯣꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛꯅꯤ, ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯃꯄꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯍꯥꯛ ꯑꯃꯗꯤ ꯃꯆꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯃꯥꯡꯂꯒꯅꯤ꯫ ꯃꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯍꯤꯡꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄꯗ ꯅꯄꯥ ꯑꯩꯕꯨ ꯀꯧꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯇꯧꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯁꯤꯒꯨꯝꯕꯁꯤꯡ ꯃꯁꯥꯒꯤ ꯀꯛꯄ ꯉꯝꯗ꯭ꯔꯕ
ꯑꯣꯏꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯅꯨꯀꯣ ꯏꯄꯥ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯄꯥꯏꯕꯨꯡꯉꯣ ꯑꯁꯤ ꯆꯠꯈꯤꯔꯝꯃꯤ ꯂꯝ ꯉꯥꯅꯨ ꯍꯤꯡꯂꯕꯅꯤꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯡꯒꯥꯜ ꯃꯆꯤꯟꯗ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯃꯇꯥꯏ ꯃꯇꯥꯏꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜꯂꯁꯤꯡ ꯃꯤꯌꯥꯝ ꯑꯁꯤ ꯇꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯒ ꯃꯤꯌꯥꯝ ꯑꯁꯤꯗ ꯋꯥ ꯍꯥꯏꯔꯝꯃꯤ ꯇꯦꯟ ꯀꯥꯞꯄ ꯁꯩꯔꯣꯡ ꯀꯥꯞꯄ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯣꯏꯅ ꯇꯤꯜꯂꯔꯦ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯇꯤꯜꯂꯕ ꯇꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯅꯥꯀꯟꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯂꯝ ꯉꯥꯅꯨ ꯃꯁꯨ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯐꯖ ꯐꯖꯔꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯔꯤ ꯊꯧꯗꯣꯛꯇꯨꯕꯨ ꯊꯣꯛꯍꯜꯂꯤꯕꯅ ꯑꯃꯅ ꯑꯗꯨꯒ ꯃꯗꯨꯒꯤ ꯆꯩꯅꯥ ꯐꯪꯂꯤꯕꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯔꯤ ꯂꯝ ꯉꯥꯅꯨꯒꯤ ꯐꯠꯇꯕꯒꯤ ꯋꯥ ꯉꯥꯛꯇ ꯀꯔꯤꯒꯤ ꯐꯠꯇꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯍꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯏ ꯆꯨꯞꯂꯤꯕ ꯑꯃꯥꯏꯕꯗꯨꯅ ꯃꯥꯅ ꯌꯥꯠꯂꯝꯕ ꯊꯧꯔꯥꯡꯅꯤ ꯃꯥꯅ ꯁꯤꯜꯂꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯝꯒꯗꯕꯗꯤ ꯂꯝ ꯉꯥꯅꯨ ꯑꯁꯤ ꯐꯠꯇꯕ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯈꯨꯟꯖꯥꯎ ꯂꯝꯗꯝ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯉꯁꯤꯗꯤ ꯂꯝ ꯉꯥꯅꯨ ꯑꯁꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯈꯤꯕꯅꯤ ꯉꯁꯤꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯟꯕꯗ ꯋꯥꯔꯒꯗꯕꯤ ꯃꯁꯥ ꯂꯨꯝꯂꯕꯤ ꯊꯥ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯂꯤꯕꯁꯤ ꯂꯝ ꯉꯥꯅꯨ ꯑꯁꯤꯒꯤ ꯃꯇꯦꯡ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯁꯦꯝꯖꯤꯟꯕ ꯋꯥ ꯈꯔꯗꯤ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯐꯥꯎꯕ ꯊꯥꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯪꯒꯤ ꯁꯤꯟꯊꯥ ꯋꯥꯠꯂꯤ ꯅꯪꯒꯤ ꯊꯕꯛ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯕꯅꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯥ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯀꯔꯤꯒꯨꯝꯕꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯂꯝ ꯉꯥꯅꯨꯕꯨ ꯆꯦꯠꯅ ꯁꯣꯟꯖꯧ ꯆꯦꯠꯅ ꯅꯤꯡꯖꯧ ꯀꯔꯤꯒꯨꯝꯕꯗ ꯍꯦ ꯃꯆꯨ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯈꯨꯔꯨꯝꯖꯧ ꯈꯨꯟꯖꯥ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯊꯥꯖꯕ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯊꯥꯖꯗꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯑꯃꯅꯤꯗꯤ ꯋꯥꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯅꯣꯛꯄ ꯌꯥꯎꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗꯧꯅ ꯅꯣꯛꯀ ꯃꯇꯧ ꯑꯁꯤ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯈꯪꯏ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯅꯣꯛꯂꯝꯕꯁꯤꯡ ꯑꯁꯤ ꯂꯩꯃꯥꯏꯊꯛꯇ ꯃꯁꯥ ꯑꯁꯤ ꯄꯩꯊꯔꯒ ꯂꯣꯏꯅ ꯇꯥꯔꯛꯏ ꯃꯈꯣꯏ ꯈꯔꯗꯅꯤ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤꯕ ꯑꯇꯩꯗꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯛꯄꯅꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯅꯥꯛꯇ ꯂꯠꯂꯝꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯨ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯊꯥꯖꯗꯕ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄ ꯇꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯐꯪꯂꯤꯕꯅꯤ ꯀꯔꯤꯃꯇ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥ ꯆꯩꯅꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯔꯝꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯀꯟꯖꯅꯕꯒꯤ ꯃꯔꯝꯗ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯌꯨꯝ ꯑꯃꯈꯛ ꯃꯩ ꯆꯥꯛꯈꯠꯂꯛꯏ ꯃꯩ ꯆꯥꯛꯂꯤꯕꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯁꯟ ꯂꯣꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯆꯔꯨ ꯃꯄꯩ ꯑꯃꯈꯛ ꯄꯩꯔꯤ ꯃꯊꯪ ꯃꯩ ꯃꯆꯥꯗꯒꯤ ꯃꯊꯪ ꯋꯥꯏꯔꯛꯄꯁꯤꯅ ꯆꯔꯨ ꯃꯄꯩ ꯑꯁꯤꯗꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯟꯁꯤꯜꯂꯛꯄꯅꯤ ꯑꯁꯣꯝꯗ ꯃꯤ ꯈꯔ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯋꯥ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯩ ꯆꯥꯛꯈꯠꯂꯛꯄꯁꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ ꯈꯪꯍꯧꯗꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯩꯈꯨ ꯕ꯭ꯔꯪ ꯀꯥꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯨꯝꯃꯝ ꯃꯈꯩ ꯍꯦꯛꯇ ꯃꯩꯈꯨ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯏ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯃꯩꯈꯨꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯥꯏꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯤ ꯌꯥꯝꯅ ꯅꯛꯅ ꯊꯪꯅꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯩ ꯑꯁꯤ ꯆꯥꯛꯈꯠꯂꯛꯄꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯔꯥꯎ ꯂꯥꯎꯔꯦ
मागी बाल्टिन पात्र पुथोनो हादुना हाइनख्रे युम मै चाले हादुना लाउनरे असिगुम्बा अकीब फंगलब थौदो असे थोलक मतम असिदनि इसिंग चाइबी अमदि लंगनु असे मुन्न मुनि जेनख्रे ममिंग मसु इसिंग चाइबीनि इसिंग दलेब पामजबा इसिंग मही पुबा इसिंग चाइबीनि लंगनुना चालिब युम मै असे कंदब यादे हाबगी मतागुम महांगना अतिया अथक्त वांगना पखख्रे अदुगा इसिंग चाइबीना इसिंग सक्तम इसिंग मोंग असे लौब हरले मतौ असुमना लंगनुना मनाक्त लेरम पात्र अमखक मागी मचिन सिक्रे अदुगा युम मसिगी मथक चप चाना वांगना पखख्रे इसिंग मोंग लौरब इसिंग चाइबीना पात्र सिक मनुंगदा मागी सक्लोन मागी सक्तम असे चंसिंख्रे अदुगा हुजिक्ति लेपा खंबा नाइदना अरोइबा हाबदु करीमदा नाइदबा मखै युम मसिगी मथक्ता इसिंग असे चाइदुना हाइथरमी नाकंदगी युम मै चाकपदु मतेंग पानगबिदमक्ता मागी पात्र सिंग बाल्टिन सिंग पाइबा मी कया अमसु यावरिबनी अदुबु हेन्ना मरुअना थौदांग लौरिबा युम मदुबु कनबदा मतेंग पांगलबदि इसिंग चाइबी अमदि मसुननी इसिंग चाइबीगी लोइबा खंबा नाइदबा मागी इसिंग कया असिना युम मै चाकपदु कनबदा मतेंग ओइबनी कुइहौदे ngahakting manung asida yam laina masu amadi ising chaibigi matengna yum mai chakpado kanma ngamkhirami asumna yum mai chakpado hek kanma loraba tungda makhoi ani se amukhna laimai tamna paithare aduga makhoi gi saktamda leikhirami hojikti khunja mayam se khanglare leiriba lamnganu amadi nupi ase acham manate makhoi ani di laigi masakni akhoi gi damakta lakpani akhoi gi mateng pangnaba अवाब कया से कोकनब लाकपने हादुना मखोय मयाम से लोइना अमतुना यानारे अमतुना थाजनदुना इसिंग चाइबी अमदि मचुबु मखोयना खुरुमजरमी ममा मचा अनि सिसु मचु अमदि इसिंग चाइबीगी तौबंग अम महि कया से मखोयसु उबदा हेना अमकंगा को फरमी ममांगदसु खरबदि खंगी अदुबु ngasi gi tamthiraba sathiraba mong mato kaya amada मखोयना मतेंग पालकपसिदा हेना ngaklavani asumna khunja mayam asiga wari kaya am sare मखोयगी तुंगी पुंसीदा चाखटनब नुंगाइनबगी वा कयामसु हरमलब तुंगदा इसिंग चाइबी लमगनु मखोय खुदिमसिंग सि लोइना हन्ननबगी तंजादो लाक्लरे मयामनदी मतम खरदंग ओरबसु लमदम मसिद लेबियो लमदम मसिगी मियामसे हेना वखल पुनिंग ओइनबा लेकाय चतुना वरी साबियो हादुनदा हाजरमी अदबु मधुगी दमक्ता मतम तंजा अमा लाखिनी एखोयगी पंगथोकदब तौगदब सिंथा यामा लेरि एखोय चलगे हादुना हाइरम लगा होजिक्ति मखोय पुना लाई ममा मचा अनि दुगी युमदा ममा मचा अनि दुगी युमदा लाक मतमदा लेकाय gi manak nakpada leriba sing adudi मखोय सु चंगलई मखोयना इसिंग चाइबी अमदि लंगनु से तोयना खुरुमजबा मखोयना हारप वा कया मताजबा मखोय gi manakta असुम लेजबसे मखोय कनागुम खरदि पामनरि मखोयना अयिंबी अमदि ममागा पुना लेमिनबा मतम मसिदा इसिंग चाइबीना मतै बुंगोदा हाररे इतै बुंगोगी ताइबंग सिंथा लोइगदोरे अदुमंगना अयिंबी हारिब नुपी सिगा इतै इबुंगो पुंसी लै पुंसियमदुना अनौब ताइबंग पुंसी मा हौबिरो हादुन हाजरमी मचुसु मदुगी वखललदो मासु पामी माक्सु अयिंबीदा मदुगी वादो हाइनिंगमनी अदुमना हरक मतमदा अयिंबीसु हरावी मागी ममासु हेन हरावजरमी मखोयगिदमक्ता यामना चावना लुहोंगनबगिदमक्ता वा कयामसु हाइनरमी अदुबु ngasi numil asida machuna chatra matam asida ayingbi de pukrage hayang matam amal leplega amakana luhongna batawsi hadana haiba matam asida mama su yarami asumna ising chaibi di magi nupa mama amadi maku bokta karimata khangalamdana asumna lona lakpa thabaknina mahakti kharanganna halage haduna numidang arangi matam asida mahakti sayon dawduna mangkhirami machusu madi mamsilakka matam asida taibumi onbi yarebani adubu mamdingai matam asida ayingbise magi mathaka tunghaladuna paiduna chakragi haduna atiya mathak asida wangna paiduna mamala chalage haramjaduna ayingbise mana puduna lai mama adusu ayingbi amadi lamnganu machuna chakba matam asida thawai yamna nungaitana yamna chana yenghowi asumna makhoina paiduna lakpasina nubidangi matam chapchana machuna magi mayumase yaurare thungnare adubu yum hek yobaga यामन ngakhlaba यामन साथीरबा मोंग मतो अमक ओइकी उखी करी मोंग मतो नो हरबा मतम असिदा मागी युमदा लोरिबा यामन लोसिंग लेबा ताइबंग मिरोन खंगमा छलनसे सिरमले मागी असिबक चांग से
ꯃꯆꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯎꯕꯅꯤ꯫ ꯃꯆꯨ ꯁꯟ ꯑꯁꯤꯕꯨ ꯂꯦꯡꯍꯟ ꯀꯧꯗꯨꯅ ꯃꯥꯅ ꯀꯞꯄꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯐꯥꯎꯕ ꯍꯤꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯨꯡ ꯂꯣꯝ ꯇꯝꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯆꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯆꯠꯂꯛꯏ꯫ ꯃꯃꯥꯁꯨ ꯁꯟ ꯁꯤꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯏꯃꯨꯡꯗ ꯊꯋꯥꯏ ꯌꯥꯝꯅ ꯆꯪꯅ ꯃꯃꯥ ꯑꯁꯤ ꯀꯞꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥ ꯃꯆꯨꯁꯨ ꯌꯨꯝꯗ ꯂꯥꯛꯇꯕ, ꯁꯟ ꯑꯁꯤꯅ ꯑꯁꯨꯝꯅ ꯁꯤꯔꯒ ꯇꯥꯕ ꯃꯇꯧ ꯑꯁꯤꯗ ꯆꯥꯛꯄ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯀꯞꯂꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥ ꯑꯁꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯆꯥꯒ ꯃꯤꯆꯥꯟꯅꯔꯦ, ꯃꯥꯌꯣꯛꯅꯔꯦ꯫ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃꯁꯨ ꯃꯆꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥ ꯑꯁꯤ ꯑꯃꯨꯛꯁꯨ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯏꯕꯪ ꯃꯤꯗꯧꯅ ꯂꯣꯏꯅꯔꯤꯕ ꯁꯟ ꯑꯁꯤ ꯁꯤꯕꯒꯤ ꯊꯋꯥꯏ ꯆꯥꯛꯄꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯄꯟꯊꯕ ꯇꯧꯗꯦ ꯃꯆꯥ ꯃꯆꯨꯅ ꯃꯃꯥꯗ ꯍꯪꯉꯤ, ꯁꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯤꯔꯤꯕ꯭ꯔꯥ, ꯉꯔꯥꯡ ꯁꯤꯔꯤꯕ꯭ꯔꯥ, ꯅꯍꯥꯟ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯃꯥꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯂꯣꯏꯅ ꯇꯜꯂꯝꯃꯤ꯫ ꯁꯟ ꯑꯁꯤꯅ ꯁꯤꯔꯤꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯃꯆꯨ ꯀꯔꯝ ꯇꯧꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯈꯪꯅꯤꯡꯕꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯃꯥꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯁꯤ ꯈꯪꯕꯁꯨ ꯉꯝꯗꯕꯅꯤꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯃꯆꯨ ꯄꯟꯊꯗꯦ꯫ ꯃꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤ ꯃꯄꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯔꯨꯝꯖꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯩ ꯍꯩꯕꯅꯤꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯨ ꯑꯁꯤ ꯑꯃꯨꯛ ꯇꯣꯏꯕ ꯀꯞꯄꯅ ꯊꯋꯥꯏ ꯆꯥꯛꯄꯅ ꯃꯍꯥꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯗꯁꯨ ꯍꯥꯏꯗ꯭ꯔꯦ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯌꯤꯡꯕꯤꯗꯁꯨ ꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯇꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯟ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯀꯞꯈ꯭ꯔꯦ꯫ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯔꯕ ꯁꯟ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯀꯣꯜꯂꯗꯨꯅ ꯃꯥꯅ ꯀꯞꯆꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯀꯞꯂꯤꯕ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯤꯕ? ꯃꯆꯨꯅ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯟ ꯑꯁꯤꯅ ꯁꯤꯔꯤꯕꯁꯤ ꯃꯆꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯁꯤꯔꯕ ꯃꯆꯨꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒ ꯑꯣꯟꯅꯗꯕ ꯁꯤꯟꯅꯗꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯗꯕꯒꯤ ꯇꯧꯔꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯤꯕꯗ ꯃꯇꯥꯔꯤ꯫ ꯑꯀꯣꯏꯕꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯀꯨꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯛꯅ ꯁꯟ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯎꯕꯅꯤ, ꯄꯥꯏꯔꯛꯄꯅꯤ꯫ ꯁꯟ ꯑꯁꯤ ꯑꯆꯝꯕ ꯁꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯕ, ꯂꯣꯏꯅ ꯎꯕ ꯉꯝꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯍꯩꯒꯤ ꯁꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯨꯗ ꯑꯋꯥꯕ ꯇꯥꯔꯦ, ꯃꯆꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯜꯂꯝꯃꯤ, ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯥꯅ ꯍꯤꯡꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯟ ꯑꯁꯤ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯔꯒꯦ, ꯑꯗꯨꯒ ꯃꯆꯨꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ, ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯟ ꯑꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯆꯨꯗ ꯍꯥꯞꯄꯤꯔꯝꯂꯒ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯆꯨꯅ ꯂꯣꯏꯅ ꯎꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯡꯅ ꯆꯥꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯄꯪꯀꯞꯇ ꯀꯞꯄꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯑꯌꯤꯡꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯁꯟ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯆꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯝꯕ, ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯝꯕ ꯀꯌꯥ ꯑꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯀꯞꯆꯈꯤ, ꯌꯥꯝꯅ ꯅꯤꯡꯉꯝꯈꯤꯗꯦ꯫ ꯃꯆꯨ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯁꯟ ꯑꯁꯤꯕꯨ ꯀꯣꯜꯂ ꯀꯞꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯍꯟꯈꯤꯕꯗꯤ ꯄꯥꯝꯗꯕꯅꯤꯅ ꯁꯟ ꯑꯁꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ꯫ ꯐꯖꯅ ꯀꯣꯝ ꯑꯃ ꯇꯧꯕꯤꯔꯦ, ꯑꯗꯨꯒ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯟ ꯑꯁꯤ ꯐꯨꯝꯖꯤꯟꯕꯤꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯒꯗ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯆꯨ ꯑꯁꯤ ꯄꯣꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯅ ꯃꯆꯨꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯃꯆꯨꯅ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯍꯥꯛꯇꯤ ꯂꯥꯏꯕꯛ ꯊꯤꯅ ꯄꯣꯛꯂꯛꯄ ꯃꯆꯥꯅꯤ꯫ ꯃꯃꯥꯅꯁꯨ ꯃꯄꯥꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯁꯟꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯄ, ꯁꯦꯟꯅꯔꯛꯄ ꯀꯌꯥ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯆꯨ ꯍꯦꯟꯅ ꯆꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯁꯟꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯤꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯛꯆꯕꯅꯤ, ꯍꯦꯟꯅ ꯅꯤꯡꯉꯝꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯂꯤꯂꯥꯅꯤ, ꯇꯥꯏꯕꯪ ꯀꯨꯝꯍꯩꯅꯤ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯁꯣꯟꯕ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯀꯥꯏꯗꯅ ꯆꯞ ꯆꯥꯅ ꯁꯟꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ
ꯐꯖꯅ ꯍꯣꯠꯅꯕꯤꯈꯤ ꯐꯖꯅ ꯂꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕ ꯇꯨꯡꯗꯗꯤ ꯃꯆꯨ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯈꯤꯕ ꯑꯁꯤꯃꯛꯁꯨ ꯃꯆꯨꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯅ ꯃꯃꯥ ꯑꯄꯥꯕꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯆꯥꯎꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯍꯥꯏꯈꯤꯗꯦ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯀꯣꯔꯥꯎ ꯑꯁꯤꯕꯨꯗꯤ ꯂꯣꯟꯅ ꯄꯥꯎ ꯇꯝꯈꯤ ꯄꯥꯎ ꯍꯥꯏꯈꯤ ꯃꯍꯥꯛꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥ ꯃꯦꯟꯈꯤꯕꯅꯤ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯌꯥꯈ꯭ꯔꯦ ꯋꯥ ꯉꯥꯛꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯅꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯟꯁꯤꯜꯂꯔꯦ ꯊꯧꯖꯤꯜꯂꯔꯦ ꯃꯆꯨꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯏꯟꯁꯤꯜꯂꯔꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯍꯩ ꯌꯥꯎꯔꯒ ꯂꯩꯕ ꯇꯥꯔꯕꯗꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯁꯤꯟꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯏꯒ ꯃꯤꯒ ꯌꯦꯠꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯃꯆꯨꯒꯤ ꯃꯍꯩ ꯑꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯗꯤ ꯃꯆꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯇꯨꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯊꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤ ꯑꯁꯤ ꯁꯛꯇꯝ ꯁꯥꯌꯣꯜ ꯑꯃꯈꯛ ꯑꯣꯏꯔꯛꯂꯦ ꯀꯔꯤ ꯁꯛꯇꯝ ꯀꯔꯤ ꯁꯥꯌꯣꯟ ꯃꯆꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯃꯇꯝꯗ ꯀꯔꯝ ꯇꯧꯅ ꯑꯣꯜꯂꯤ ꯀꯔꯝꯅ ꯀꯗꯥꯏꯗ ꯅꯝꯃꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯂꯣꯏꯅ ꯌꯦꯡꯂꯦ ꯂꯣꯏꯅ ꯈꯪꯂꯦ ꯈꯨꯗꯤꯡꯃꯛꯇꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯝ ꯉꯥꯅꯨꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯣꯟꯕ ꯌꯥꯗꯅꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯃꯉꯣꯟꯗ ꯂꯥꯏꯒꯤ ꯊꯧꯏꯟꯁꯤꯟ ꯂꯥꯏꯒꯤ ꯃꯍꯩ ꯌꯥꯎꯔꯛꯄꯁꯤꯅ ꯈꯪꯗꯦ ꯃꯆꯨꯅ ꯃꯤ ꯌꯣꯜꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯝ ꯉꯥꯅꯨꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯃꯤꯇꯝ ꯃꯆꯥ ꯑꯃꯗꯤ ꯃꯆꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯡꯒꯤ ꯐꯤꯔꯩꯗ ꯑꯗꯨꯝ ꯌꯦꯞꯁꯤꯜꯂꯤ ꯃꯁꯦ ꯑꯌꯤꯡꯕꯤꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯊꯥꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯆꯨ ꯑꯁꯤ ꯃꯍꯩ ꯀꯔꯤꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯍꯩ ꯍꯩꯔꯝꯃꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯊꯧꯔꯥꯡ ꯁꯤꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯁꯨ ꯀꯣꯔꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯩ ꯍꯩꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯃꯆꯨꯒꯤ ꯃꯍꯩ ꯃꯥꯡꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯃꯥꯒꯤꯁꯨ ꯃꯍꯩ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤꯁꯨ ꯃꯍꯩ ꯃꯥꯡꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯈꯤꯗꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯃꯥ ꯑꯄꯥꯕꯤ ꯑꯃꯗꯤ ꯃꯄꯥ ꯂꯩꯕꯥꯛ ꯆꯥꯎꯕꯨ ꯅꯨꯡꯁꯤꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯄꯨ ꯄꯤꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁꯤꯔꯁꯨꯅꯨ ꯃꯇꯥꯒꯨ ꯏꯟꯊꯣꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯤꯕ ꯑꯃꯥꯏꯕꯤꯁꯤ ꯃꯍꯥꯛꯀꯤꯗꯤ ꯑꯁꯦꯡꯕ ꯏꯃꯥꯅꯤ ꯈꯟꯗꯨꯅ ꯃꯆꯨ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯃꯃꯥ ꯑꯃꯥꯏꯕꯤꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯁꯨ ꯀꯣꯔꯥꯎ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯄꯥꯖꯔꯛꯄ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯂꯦꯞꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ